Kumbi Assembly Constituency ki 92 Chairel Loukon ki manung leiba Nungban Pokpi Loukon, Morok Ingkhol Loukon, Nungu Chandonpokpi Loukon amadi Khoijuman Tabi Loukon hairiba Pari Henbagi Loupham sing ase mamang chahida Panba Yakhidraba ngaktani Loukon sing asida Panba ngamkhidaba adugidamak leingak na compensation pigani haina laothokkhiba handak mamang Pithokpinaba Chairel Loukon na leingak pukning silakle Chairel Loukon Singa unabamada wafamase fongdokladuna Chairel dagi longzam ongbi apabi kaubi loumee manahai Chairel hairiba khungang ase kukiga chinglon wangma leinaba mafamne mamang chahigi metang ahumdagi haukhiba irang adudagi lamdam asigi Loukon mari ase Panba yakhidre khungang asigi nupa singsu khul ngakpagi duty tawduna laikre nupi singsu ahing nungthil khaidana lambi lamjawda maira thokduna khul ngakpada mating pangle khungang asigi khunja sing leingak ki thabak tawba yawbasunate low uraga madudagi loklakpa fo sing adu tairaga ichai su sing mahai tamhanbane mamang chahi su Panba Yakhidrabanina handaki chahidi yamna ware leingak ki maikaidagi pirakpa cheng khara aduna ekhoi hingba ngamlaktre Manipur ki Panba Yakhidraba Loupham sing asigi compensation mafam kharadade leingak na pire haibagi pautare maramaduna 92 Chairel Loukon ki manung channa leiba Loukon mari asigi su matam chana compensation pithokpiyu haina mahakna makata na phongdorakhe lau khara leijariba Loukon ahum mari che khara amadi paisa mafam khara dadi paisa de pithokpigre hai khara kana pibi gadaba oirabadi akhoi gi mafam ji pibi ro yam wana chada leitana nupi angang jing ji wajare angang nubi larik laisu tambasu ngamdre lau si lokjaraga phaucheng taijaraga akhoi gi awa de khara season narambani adu hujiki phausu leitre chieng chengen khara phangba ji ju tham ta kg ahum mari khak phangbisina di oiba yade yaragadi sarkana pigi gani haina leibirabanina na pidok ko ju haugrabanina akhoi sigi Loukon mari sigi ju pifam thokpa paisa je hatak July tha sigi manungda pithokpiro mathang ju panba yaroi dori yani yaroi khangde hujik su changba yade manung odari sifaina changba yade thorok maya khara nakpadadi khara suba su yaunare adubu tamba ngamde kadongai kapa kadoino haibasu khoi khangba ngamde yaragadi sarkana miyang changbidana amtangdi akhoi ga awaba jingji da mateng pangbiu haijari Chairel dagi Sorokhaibam Babu Kauba loumee amana phongdokkibada 92 Chairel Loukon gi area da leiriba Pari Henbagi Loupham sing ase mamang chahida Panba ngamhodre handaksu Panba yagadra haiduna changlubada Central Force na athingba piduna changhandre police station manak nakpa lambi mapan oiba Loupham kharade semba hongnare adubu manung hanjinba chinyaga naknana leiba Loupham singde Central Force na athingba piduna changhandre khungang asigi khunja sing ase loumee gi senfam leiba ngaktani leingak na irang ngam nemle hairabasu Central Force na Loupham da change haibi yadre hauzik Panba yanaba Loupham semhodrabadi karamba matamda Loupham semkani haina mahakna makata ke leiba Loupham sing asigi awaba taraba mamangi chahidagi awaba taduna laklaba Loukon asigi panba yadaduna leiba Loupham sing asigi phangpham thokpa senpham sing asi phaungai sarkar gi maigedagi phangba leitri tawmasung tungda amak lakadori ba chahi si loigraba matungda hauji amak laklai lausing matam oirakpani adu hauji amak panba yadri mamang thardagi lakhiba senpham sing pithoktaba amasung tungda oirakadaba Loupham sing gi pifam thokpa senpham sing pibinaba sarkar gi maigeda loumee luk akhoi mayamna apin tawjari